Robert Nauremgi Mama Misigi Makata Pau Taminasi Impal June 10 Singjamai Matak Tokchom Lekaidagi Tokchom Ningol Naurem Ongbi Rekha Misiga Mari Linana Mahaki Mapuru Naurem Dijomani Mahaki Council Gi Kuthangda Mahakpu Bel Bibi Nava Tarakpa application Court na Yaki Davaga Loinana Mahakpu June 24 Bhawa Jail the Thajin Kre Masagi Chahi Humfudra Suraba Naurem Dijomani Singjamai Police Ki Kangbuna Ngasi Nungtin Akan Section Tauranga Loinana Chief Judicial Magistrate Impal West Ki Court Putoklava Matung APP Ki Kutangda Case Asigi IO na Makata na Misi Asigi Matangda Ticket Pada Kudong Chanaba Naurem Dijomani Jail da Thajin Binaba Hijaki Court na IO Gi Warol Taraba Matung Naurem Dijomani Bu June 24 Bhawa Judicial Custody the remand Piki Ningsing Bayai Saknai Fashion Designer Robert Nauremgi Apokpi Tokchom Ningol Naurem Ongbi Rekha May 29 da Masamaki Yungi Ahanba floor da Tamtina Halambani Nauremgi Salonda Tabak Tauba Hair Stylist Oiba Samanandana Mamanaba Amaga Loinana Nungtin Pung Ama Makairom Tabada Irujanaba Robert Ki Yum da Sanglakpada I Punglup Luplaga Siduna Leramba Tengnabani Mahaki Makokta Arumba Potsak Amana Yanba Natraga Tombagi Mapam Lerambani Naurem Rekha Sirambagi Pau Pambadagi Mahaki Mapuro Sangai Broda Leiba Consumer Redressal Forum Gi President Oiba Naurem Dijomani Masana Singjamai Police Station da Mahaki Nupi Numit Adumaki Ayuki Pung Trama Makaidagi Taragani Toy Makai Powagi Manungda Sakang the Singna Halam Lehaina Aiba complaint of Kibani Police Amadi forensic expert Kangbu Laktuna Yangshin Baga Loinana Sing Nava Polam Sing Lokat Kibani Misi Asiga Mari Lenana Robert Nauremgi Salonda Yauba Samananda Amadi Rekaki Yum Semjin Sajin Bagi Tavak Suba non local Sing Yauna Naknaba Mioy Kaya Polisna Lokat Laga Wahang Pahung Tauki Mamai Thang the Rekha Mapuru Naurem Dijomani Masana Mihat Adu Jathaba Oigani Haiba Singnaba Laibadagi Singjamai Polisna Dijomani Paramatung Kota Putoklaga Numit Tara Makoigi Custody da Thamduna Wahang Pahung Jatharaba Matung Ngasi CJM Impal West Ki Kota Putorakpani Naurem Dijomani Ngasi Kota Putorakpa Matamda Laikhidraba Rekhagi Macha Sing Yauna Lekai Gi Mioy Sing Chu Lakhi Akan Section Thoranga Loinana Naurem Dijomani Court Complex ta Pusilakpada Hana Mafam Aduda Leramba Paumi Singda Onchillaga Mahak Mara Leite I am innocent Haina Dijomani Masana Phongdoklamki Iona Court Lankhalakpa report ki matung inna Rekha Leitaba Numit Adumakki Namidangda Police na Dijomani Su Kaukhatuna Mahaki statement Lauki Matam Aduda Mahakna Setliba Khongrau da I Marik Chongba Thengnabaga Loinana Khongrau Adu Police na seize Taubaga Loinana Misi Asigi Matang da Mahakpu Police na Singnaba Laikhrabani Report Aduda Makatana Pallibadi Numit Aduda Police Amadi Forensic Science Expert ki Kangbu na Yum Adugi Manungda Leiramba Posak Sing Jingsinbada I Taiba Bucket na Singba Thengnabaga Loinana Staircase Makada Pitraigi Duke Stand I Tairaga Tarambasu Tengnaki Hairiba Posak Asina Rekhagi Makokta Tomba Oigani Haibagi Singnaba Wafam Supalli June Tarukta SIT na Amuk Hanna Dijomani Gi Yumda Chatuna Tigatpada Bathroom da I Tairamba Bedroom da Laiba Khungup Thambam Rek I Tairamba Litter Kun Chanba Water Bottle Amadi Madu Thamliba Table Su I Tairamba Tengnaki IOG report Aduda Police Custody da Numit Tarani Thamduna Wahang Pahung Jathabada Dijomani na Phongdokpada Ona Tainaba Wafam Mayamama Yaubana Mihat Asi Mahakna Jathaba Oigani Haibagi Chaung Singnaba Lei Haiba Wafam Palli Amaromda Defense Council Gi Maikei Dagi Naurem Dijomani Bu Bel Bibinaba application court Lankhalakhi Adubu IOG Maikei Dagi Mahak Bel P Krabadi Tigat Pada Kudong Zadaba Kaya Laigani Haiba Wafam
ꯄꯨꯈꯠꯂꯛꯇꯕꯗꯒꯤ ꯕꯦꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯔꯤꯖꯦꯛ ꯇꯧꯕꯒ ꯂꯣꯏꯅꯅ ꯖꯨꯟ 24 ꯐꯥꯎꯕ ꯅꯥꯎꯔꯦꯝ ꯗ꯭ꯋꯤꯖꯃꯅꯤꯕꯨ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯊꯝꯅꯕ ꯀꯣꯔꯠꯅ ꯈꯪꯍꯟꯈꯤ꯫